Naga Taruk Thadok Trabadi Kuki hostess sing NBG Western Command Haibadi Jalerung Inpui Defense Guard Ta Pithok Kragani Haina NBG Northern Command Kuki sing the Kangalakre Masida emotional Tauduna Kanaguma Mui Amatana Athing Bibi Yare Heidi. Nemcha Kipgen Langak Paibada Yauri Mapura Misam Pava the Yauri. Nemcha Kipgen Esterasi Deputy Chief Minister Wari Duka Maki Mapura Misam Pava the Yauri Haina Kaburans Liangmai Women's Union Gi Speaker Gigulai Marin Maina Pongdokre Asima Khanki Anai International School Gi Ground Pangtoki was solitary protest amada saruk yakhiba Eastern Liangmai Naga Chief Chairman Association Liangmai Naga Council Eastern Zone Kobru Rens Liangmai Women Union Liangmai Naga Katina Rounding Eastern Zone Amadi Kanglatum Bigi Akoi Bada Laiba CSO Singh Sinduna Puruk Kagi Sing Ware Mangaluduna Joint Memorandum Amasu Manipuri Governor Dapisan Ki Warep Sing Adugi Marung the Kuki militants Sing Fajan Kibanaga Singi Barakta Hadokana Leire Taruk Numit Humnigi Marung the rescue to Gadabani Kariguma Naga Taruk Adu Sina Panglabadi Madu Tolok Papa Patagitex Pumbalinga Pugadabani Nagagi Misam Singbu Pava the Sienaba Laidon Wi-Fi Chief Amadi Sienaba Me Kudimak Paduna Logi Obasarak Pigadabani KNF Piga Lainer Basu Abroget Tobagalina Laidon Wi-Fi Karam Wi-Fi Amadi Akoibang from Sing the combing operations at Tagadabani Kuki militant Giloina Deputy CM Nemcha Kipgen Masagi from the Ilotokadabani Amadi Kuki terrorist Sing Nasataraki Bahilonski Tabuk Asidalam the Masigi Yer Home Missing Amat Oina Punsin do not tang Naminasi Haibasina Singbani. Kuki in Piki sat down na Lamakang the Pali Bagari Mio Sing come tang Nawari Tasiki Taraga Humdoida Kotlen Amasung Kojum the Tokiba Amboski Togdong Matung the Kuki in P Manipur National Highway Sing the Satarakiba Total Sadam gi Kongjang Teng Kang Nine Sang Dok Halak Laba Matung Ngarang Ahing Nungyay Dagi Makata na Pugnifuka Nipan gi Oin Amok Sang Dok Halak Kibana Maram Oraduna Infal Yausilakpa Ngamdana Senapati District ki Tikulen Dagina Maufau Bugi Marakta Panduna Leirak Pagari Puna Chatruka Humpuga Mari Rom Sukre Gari Sing Asigi Manang the bus Taraga Nipan Winger Taruk LPG bullet truck ani DI Tata Mari oil tanker Kungani Thwe Amasung Atay Poche Puba truck Chatruka Taragani Thwe Yauri Numitarani Chup na Lamakang the Panduna Leirak Pagari Singi driver Karana Pau Chesi the Fongdurak Makoina po chay lauthuk losin tawba chatpada sizinanaba pirakpa senfam sing amadi lambida chana thagnaba purakpa cheng hawai amasung thawk thumna chingba loithokre sadanggi khongjang ase khanghaudana changselakpana mangjauna thawrang tawbasu nanghaudre maram asina khanghaudana khongjang changseliba singa leinga ka wari sanaduna thoba matamda waroisin purakpiu hairi matam sana chinglambida panduna leirakpana thakna chana be ising phangdre Kongham Kutham Pam Laitre, Iru, Maitha Janaba Ising Fangde, Amasung Lamangda to Mikang Marakta Hing Yareglak Panakam Ting Waba Mayak Nare, Chiraxida Infal Mau, Mother Business Kimio Sing na Panduna Lairakli Bagari, Chamarong Gimio Sing the Chana Taknapa Polam Sing Mating Pankre Heidi. Ain Kaina Changsil Lagliba, Infiltrator Sing Tidok Tuna, Maray Bagda Halan Bagi Tabak Paikalagani Amisa. Leiba Sida Ting Nariba Iligan. Infiltrator sing asigi matangda India lengang na thingna bohona ba khakki waref laubanate illegal infiltrator singbu thidok tuna masagi marai bakta halanna bagi India lenga ki mathakta firef lai haina Home Minister Amisana Fongdokre Wafam asi BSF ka mari lainana KF Rastomji lecture na organize tawduna pangthoki ba thoram amada saruk yaraduna Home Minister Amisana Fongdokibani thoram aduda Maruoiba mithunglen oina saruk yaraduna Home Minister Amisan hai leiba sida ainkai na changsilagliba infiltrator singna maram oiduna leiba asegi demography da akai pi dana ba lenga ki mai kai digi paikhatpam thok protection thorang pumna mak lokhat gani athuba matamda leiba asegi border state sing oriba Tripura Assam amadi West Bengal gi chief minister singa unaduna leiba asegi ngamkai paring da security gi ahen protection thorang lokhanna ba honamragani haina fongdoki mahangna makha taraduna hai leiba sida leiriba border security force BSF asi sumna khaki ngamkai paring ngakpagi mathakta ngamkai paring da leiriba leiba asegi khungang singi kunja sing police station district collector amadi district superintendent singi marakta tatana ipau faunaduna infiltrator sing detect tawnaba honagadabani asida natana leiba asegi ngamkai paring da ain kaina changsilagliba infiltrator singna sizinariba route adu thidoktuna Thingjinaba honaba tangai fade leiba asida ain kaina changsilagliba infiltrator sing masa khangdokpaga loinana infiltrator sing na chathariba activities sing asi thingnana bahona bahaibasi BSF ki khwairigi maruoiba thodang amani sanglaba chehi ke yadagi leiba sida thengnaduna lakiba Maoist ki issue asi hojik paliba lenga asigi mieng makha da tongan ba security agency singna maru fangnam mangan khibagum leiba sida thengnariba infiltration gi issue asi maru fangna muthana bahona ba matam laklei
Leibasida matam kayadagi chaitheng peduna rakhiba Maoistki issue asi maru fangna muthanaba India lengang ahanba oina waref lawba matamda tongan ba maikaidagi waref adu handokna bakhangalakpa leikhi adubu leibasigi leiriba mathauna leiba maraibak ningba security personnel singna leibasidagi Maoistki issue maru fangna mai pakna muthatpa ngamkre Maoist leibasidagi security personnel singna mai pakna muthatpa ngamkhibagum leibasida thengnariba infiltrator gi issue asi sungsoi soidina security personnel singna Kokhan Bangamgani Haibia Chobathaza Balay Hainasu, Home Minister Misana Makataki, Ningsingbaya the West Bengal Chief Minister Subendu Adhikari in West Bengal, the Ainkan Changsilatuna, Kundalaita, Dunala Riba illegal immigrants sing detective Duna, deport of Witabak Paikal Lagani Haina, Hokiba, no money Asagim among the Fundu Kibalay Crate. Mukesh Singh IPS na Manipuri DGP ki fam Purabayana Leire. Hauze Union Territory Ladakh ke DGP Oriba IPS Mukesh Singh na Manipur ke DGP oina nauna fam Purabayana Leire. Haukiba chai 2023 ki May ahumdagi hauduna Manipura thokliba conflict asi ngasi fawba loisinba ngamdana leiringai cheruk asida ikhang khangaudana Manipur ki DGP Rajiv Singh abu Cabinet Secretariat ki Secretary ki nauna thaupuna balengana notification thokraba matung India lenga ki makhada lariba Department of Personnel and Training na IPS Mukesh Singh abu inter-cadre deputation oina Manipur da chahi ahum service taunaba notification thokibani Manipur da inter-cadre deputation oina chahi ahum service taunaba lakadawriba IPS Mukesh Singh ase hojik Ladakh ki DGP oina fam puri IPS Mukesh Singh IIT Delhi da civil engineering pass tawraba matung Indian Police Service ta changduna counter insurgency amadi anti-terror operation chathabada thoidokna experience leiraba senior IPS officer amani hairi matam amada National Investigation Agency NIA da tongan ba pham kaya paiduna next line militant amadi counter terrorist operation kaya mai pangna chathabagi damak medal kaya phanglakraba police officer amani haina tongan ba news agency singna report tawnarakli NRFM na ikai khumnarakli National Revolutionary Front Manipur NRFM gi Information and Publicity Secretary Shanajawa Maite gi charol amada lalholup asegi private lamjing mana laikhidabada ikai khumna ulakli charol asin hai tha asegi ani yumsa kaisa numita party asegi lanmi sanglu Manipur Army gi private MA number 242 itaw lamjing ba Burman namasa gi anaba amana MA unit 124 da manung matam chadana laikhidabada lalholup asina ningtam lan gi lanmi da piba Khwaidi awang bathaki ikai khumna pijari haidi private lamjing gi yum gi aseng mamingna Arjun Burman apokpa Novozoy Burman apokpi Indrani kawi kasar jiriga tagini idaw Arjun LS lamjing ba machun manaw mari gi manungda mahang na ahalni nupi ama amasung nupa ani lehauri idaw lamjing ba December 2 2025 ta NRFM da yauraki MA gi Taraga suba besta basic military training fangduna achangba lanmi ama oiduna mathau pangthuklami mahak masana Manipur gi wakhal leijaba furuf kanglup ki khenaba thamdabana iramda Manipur gi maning tamba hanjil hangadabani haibasida chetna thajaba itaw ama oiki thaksi khasi lanmi gi mathau khangba itaw lamjing mana laikhidabada mahaki imung manunggi nungaitaba awabada party ne saruk yajari hairi Mount Everest ki maton yauraga kumlakpada India macha ani sire Malengi khwaidagi wangma chingjaw oibada natana khwaidagi wangma mafam sa oiriba Mount Everest ki maton yauraga kumlakpada Arun Kumar Tiwari amasung Sandeep Are kauba India macha ani sire haina Nepal gi Expedition Operator Association gi maikaidagi phongdorakre Sandeep Are haukiba yumsa kaisa numita Mount Everest ki maton yauba ngamlaba matungda mathangi numit sagol se numita kumlakpada sikibani aduga Arun Kumar Tiwari na haukiba sagol se numita Mount Everest ki maton yauraga kumlakpada sikibani hairi adubu ma kari numita amasung karamba pungjada sikibano haibadi khangba ngamdri Nepal gi Expedition Operator Association na phongdokibada India macha ani asi Mount Everest ki matondagi kumlakpada waman khibadagi sikibani chingkaroi ani asiga loinana chatkiba Seper guide sing aduna makhoi thawai kanba ngamna honaki adubu mafam adu yamna wangwa mafam oibana makhoi thawai kannaba pambai irei lekhide hairi Kakching amasung Ukhul gi Deputy Commissioner Sindokhrei ngasi lenga ki DGP na thokpa order amagi matungina Joint Secretary Home PDMS ki Angeline Relita Arna Kakching gi DC Kakching DC orakhiba U Chaitanayana Ukhul gi DC oibaga loina Ukhul gi DC orakhiba Ashish Das na Joint Secretary Home oiragani hairi Cross Janta Party ki social media account National Security Threat oire haiduna IT Ministry na thingjin hanba oiramle Cockroach Janta Party ki thabak thoram singda Pakistan ki khut yawi BJP viral oirakhiba amasung nahala kayana sagolakraba political guest make
Cockroach Janata Party CJP की सोशल मीडिया अकाउंट थिंजिनखिबदु इंडिया लेंगाकी मखादा लैबा इंटेलिजेंस ब्यूरो IB ना पार्टी असी इंडिया की नेशनल सिक्योरिटी द थ्रेट ओइरी हाइना इलेक्ट्रॉनिक्स अमसुंग इंफॉर्मेशन टेक्नोलॉजी मिनिस्ट्री द सेक्शन वा थमलकपदगी मिनिस्ट्री असिगी याथंग मतुंगिना सोशल मीडिया प्लेटफॉर्म X ना ब्लॉक तौबो ओइरमले हाइरी CJP की सोशल मीडिया अकाउंट ता थागलिबा कंटेंट असी inflammatory oil amasung India की sovereignty amadi integrity da sogalakpa yai haina chingnabadagi IB na ministry da section wa thamlakhibani hairi chairak sida CJP hodokhiba Avijit Difke gi mama mapa na party si khangchau chawkhalakpa amasung masiga mari lainaba wathok khena pauthok chawthorakpana machanupa da fatta nungda thoklagadra haibigi nungnangba poktuna politics tagi khong thangdo u haina Avijit Difke da phongdorakre nakalamaromda da CJP na asi Pakistan Janata Party कौगदबनी पार्टी से थबक थौरम कयादा पाकिस्तान की ISI की खुद यावी पार्टी असिबु सौगलिबा मियोय चादा यांखै रोमदी पाकिस्तान की मियोय सिंगने हाइबसी मयेक सेंगलबनी पाकिस्तान खक्ता नतना पार्टी असिबु सौगतुना चरांगना बथोगनबा होनाबदा US बांग्लादेश न चिंगबा लैबाक सिंगी मियोय सिंगसु यावी हाइना BJP युवा मोर्चा की जनरल सेक्रेटरी ताजिंदर बागफ ना फोंगदोक्रे BJP की लुचिंगमा से वाफम असिबु CJP सौगपना हा कयाना यानिंगदबा फोंगदोखिबगा लोइनना लैबासगी मरोइबा इशू अमा पुखतुना नैनारकपा नत्रगा वाथोक अमा थोरकपा मतमदा पाकिस्तान दा ताइनाबा हाइबा परा असि नतना BJP दी अतोपा परा फादे हाइना फोंगदोंगरखी इंडिया की तुंगिनदुना पाकिस्तान की सुको क्रॉस अवामी पार्टी लॉन्च तौख्रे हौकिबा नुमित मरी मंगानी दा CJP बैरल ओरक्तुना लैबासगी मनुंग हंजिनबा मफमसिंगदगी यावना नहा कयाना सौगलखरबा मतुंग कोक्रोच हाइबा मिंगथोन असिना नहासिंगी थमोइदा अरानबा सिस्टम की मायोक्ता लेपनिंगबगी इहुल अमा फावलक्लिबसी इंडिया की ngomkai लानखिदुना पाकिस्तान दसु नहासिंगना सिस्टम की मायोक्ता लैदुना चैलेंज तौनबगीदमा कोक्रोच अवामी पार्टी लॉन्च तौख्रे कोक्रोच अवामी पार्टी की सोशल मीडिया पेज दा पार्टी असी थेंगलबसु थेंगना इंडिया की तुंगिनदुना सेंबा ओइरबसु मोट्रो दी चफ मानै नहासिंगीदमक नहासिंगना तुंगी मिरोलगीदमक सेंबा पार्टी नि हाइना फोंगदोकी सुमनगी नुमित खरानिदा इंडिया की CJP की फॉलोवर मसिंगना लेंगाक पारिबा BJP अमसुंग ख्वाइदगी चावो ओपोजिशन को ओरिबा कांग्रेस के सोशल मीडिया पेज सिंगी फॉलोवर मसिंगदगी हेनबा ngamkraba matung पाकिस्तान की कोक्रोच अवामी पार्टी की फॉलोवर मसिंग सुलेतना हेंगलकली हाइरी अपडेट असना कांगपोकपिदा कुकी नाहा मसिदुना लैरमले हाइरी माकी मसक ममिंग खांगदोकपा ngamdri हाइरी